mayambu ahan namaktada wari na chunggi maikidigi ikok no na taram nokshiri akhoi ni ngasisu wari contest ki damakta anaubu wari mapuduna lakshiri ngasigi wari asigi mamingna ishagi laman wari asibu ibirakpa Puspa Abujam leiphamna hairok patri kabolikai tabirsi ishagi laman haidipu wari asigi police story yuhen amasung langlen nungthel hariba yamna ingna chingna panukung amadagini makhoi ani yamaluna tinaba mur ani khangni makhoi ani se sahi phana hanabusu nate makhoi ani nongmata thadok nate khachu khanei amuksu puna nongmune yuhen su langlen nataba atei kana su tinade langlen su yuhen nataba atopa kana amatasu tinaba nate adubu yuhen gi mapadi yamna haisingba businessman amani aduga langlen gi mapana mu icham chamba lomi amani makhoi gi su asumna sumle rakpana nongma ikhang khangudana yuhen gi mapa chawk thoina imphal de yum ama leire haduna yum hongki numitudagi langlen lamadi yuhen lase unakidre mataw asumna pilingadi pullam batinara matarbisu makhoina unakidabase sahi 15 phare sahi 15 gi matungni chawthoi chenjau paiba miyamna masak khangba miyam oirakhi magi nupi leimana achaw aram pambi lairba mibu kish paisana leibi yai habigi monga madadum tawri asigumba phatraba wakhal kaya asik loidana hain humna maning tamna pali magi masayu hensu afaba doctor am oirami noma leimana nupi yama yumgi thabak tawnabani haduna puraga lakhi mahak masak mato yamna phajai ingtabi sawong sada phajai nupi da nupi ni nupi du gi mingna langlen kawi yuhendi nongmate yumda ningthi nungaina leitabana maram moraga langlen du mana masak phajana khangde adubu langlen nadi mahakpu masak phajana khangba habdu oire nongma sauthoi amadi leima makhoi ani sauthoi gi bot ki matang da khanan nabigi damakta minister unaba sakhiba numini yum masidana langlen gi yum du sinariba chowkidar tomalga makhoi ani tamangarami numit tasilak podaida tomal mayumdagi magi nupina angang masang ngamdre hospital da pudaba yararoi haibadagi toman langlen bu tomana section leinaba haramlaga mayumna chakki langlen chawrba yum masida matomda leibada yamna hinaramde magi masada kiti kirum tawi adubu manang nakpa sida atay yum kaya amsu leibanina thoina kibudi phawgide numidangi pung 13 tarakpa matamdani gari ge horn kanna kanna kholakhi langlen su matang asida magi kada urum sarum tumthaki bada ngaibagi matang oibasida horn gi horba makhon du tabada langlen se khangpek khanghawgali magi wakhandadi mahakse manglak naribai khanduna sor sangna hontaduna ising thakke toy tebanda leriba botan du lamna batoringai amukasu horn se kanna kanna kholakhi matam asida langlen se bab khangta taraktuna yamathuna chenthore aduga gate ado hangi gate ado hek hangbaga car ma yamna phingna thojile car manung dagi nupa ma hairang hairang kumtharaki nupa ado atai kana sunati yuhen ni ngasina ahan bani langlen yuhen na sumna tobasi obasi magi mong matawasi obada langlen se yamna hinaramde adabu mi leitabana maram oraga langlen yuhen bu magi car samlaga ngamboi ngamdaboi pusilli aduga phamungda phajana heballe aduga langlena kaadu dagi thoki ge tobu matam sida yuhen magi khudang paaduni yanki langlen gi phajarba masak sawong sada du ubda yuhendi nisaki pakta lukhibana maram moraga saram chachana ba honare langlen su masa kanjana ba honabada kangthona makokdo hakchinduna gyan mangna taki numit aduna langlen gi punsiba amamba lambi yamada puba hokki chawthoi yamadi leimasu thabakni yadaduna ahinga dum halakide asumna numituma su hokre nong alakpada yuhen gi mamaida thongnaw digi chanlakkiba numit ki masek mangana yeiba yuhen je makeup tholai makok paiduna hawgalakpada ngaidi magi nakanda langlen na tumna leramasi ubada mahakse swai laukre tapna makok paraga ningsinglakpada ngarang numidang thokiba thodok singado mathang mathang ningsilai yuhen pakatpana magi masapumba humang kalai karigumba nupi sina thawai manglam matholabadi masi khalubadni yuhen magi masase cheng khaibigum nikliba
ꯃꯁꯤꯗꯒꯤ ꯌꯨꯍꯦꯟ ꯇꯝꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯛꯄꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯕꯣꯇꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯣ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯡꯂꯦꯟꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯂꯥꯡꯂꯦꯟ ꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ꯫ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯌꯨꯍꯦꯟꯅ ꯂꯥꯡꯂꯦꯟꯗ ꯂꯨꯄꯥ 500 ꯆꯠꯄꯤ ꯃꯄꯨꯜ ꯑꯃ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯉꯔꯥꯡ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯌꯥꯎꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯦ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪ ꯄꯩꯁꯥꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯀꯅꯥꯗꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯄꯩꯁꯥꯁꯤꯡꯗꯨ ꯂꯧꯈꯠꯂꯒ ꯌꯨꯍꯦꯟꯗ ꯄꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯄꯩꯁꯥ ꯄꯥꯏꯕ ꯅꯈꯣꯏꯅ ꯃꯤꯕꯨ ꯂꯩꯕ ꯉꯝꯃꯤ ꯈꯜꯂꯤꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯖꯠ ꯌꯣꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯅꯪꯅ ꯃꯥꯡꯍꯟꯕꯤꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯒꯅꯤ ꯈꯜꯂꯤꯕ ꯅꯪ ꯑꯩꯅ ꯄꯨꯂꯤꯁ ꯇꯥꯛꯀꯅꯤ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤꯁꯨ ꯂꯣ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ꯫ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯍꯟꯒꯅꯤ." ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯌꯨꯍꯦꯟꯕꯗ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯃꯄꯥꯟ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯨꯍꯦꯟ ꯏꯪꯅ ꯇꯞꯅ ꯋꯥꯈꯜ ꯇꯧꯔꯛꯏ, ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯇ ꯇꯥꯛꯇꯨꯅ ꯋꯥ ꯂꯥꯎꯅꯈꯤꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ? ꯑꯩꯒꯤ ꯕꯕꯥꯁꯨ ꯕꯣꯠ ꯂꯦꯞꯅꯕ ꯇꯧꯔꯦ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯍꯦꯟꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯅꯩ꯫ ꯂꯥꯡꯂꯦꯟꯁꯨ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯌꯧꯔꯝꯗꯥꯏ ꯌꯨꯍꯦꯟꯅ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯈꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯅꯝꯁꯤꯜꯂꯒ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯔꯤꯁꯦ ꯃꯈꯨꯠꯅ ꯃꯦꯠꯂꯒ ꯌꯨꯍꯦꯟꯕꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ" ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯂꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯍꯦꯟꯒꯤ ꯃꯣꯕꯥꯏꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯌꯨꯍꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯡꯂꯦꯟꯕꯨ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯐꯣꯟꯗꯨ ꯄꯥꯏꯗ꯭ꯔꯦ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯕꯒꯤ ꯃꯍꯨꯠꯇ ꯒꯦꯠ ꯇꯝꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯂꯥꯡꯂꯦꯟ ꯑꯗꯨ ꯇꯥꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯒꯦꯠ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯆꯦꯟꯊꯣꯛꯄꯅ ꯍꯥꯟꯈꯤ꯫ ꯌꯨꯍꯦꯟꯁꯨ ꯂꯥꯡꯂꯦꯟꯕꯨ ꯇꯥꯟꯅꯔꯛꯄꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯌꯨꯍꯦꯟꯅ ꯒꯦꯠ ꯋꯥꯡꯃꯗꯨ ꯌꯧꯔꯛꯄꯗ ꯎꯔꯦ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ, ꯑꯇꯩ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯈꯔꯅ ꯂꯦꯞꯇꯨꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯌꯨꯍꯦꯟꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯈꯤ, ꯍꯪꯈꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯂꯩꯇꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯀꯞꯅ ꯀꯞꯅ ꯊꯋꯥꯏ ꯆꯥꯛꯅ ꯇꯝꯂꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯣ ꯌꯨꯍꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯔꯛ ꯅꯥꯔꯛ ꯈꯪꯕ ꯍꯩꯁꯤꯡꯕ ꯆꯥꯎꯊꯣꯏꯅ ꯂꯥꯡꯂꯦꯟꯕꯨ ꯉꯁꯤꯃꯛ ꯌꯨꯍꯦꯟꯒ ꯂꯨꯍꯣꯡꯅꯕ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟ ꯑꯃꯗꯤ ꯂꯩꯃ ꯆꯥꯎꯊꯣꯏꯗ ꯌꯦꯡꯈꯤ꯫ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯊ꯭ꯔ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯕꯣꯠ ꯃꯌꯥ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯝꯗꯕ ꯇꯥꯔꯕꯗꯤ ꯂꯥꯡꯂꯦꯟꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯌꯨꯍꯦꯟ ꯂꯨꯍꯣꯡꯂꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯨ ꯏꯆꯥ ꯃꯤꯆꯥ ꯅꯥꯏꯗꯅ ꯄ꯭ꯔꯖꯥꯕꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯒꯤꯗꯃꯛꯇ ꯋꯥꯈꯜ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯌꯥꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯦ ꯕꯣꯠ ꯀꯥꯍꯟꯈꯤ꯫ ꯕꯣꯠ ꯀꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯀ꯭ꯋꯥꯇꯔꯗ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯣꯏꯅꯤꯡꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯡꯂꯦꯟꯕꯨ ꯑꯣꯠꯄ ꯅꯩꯕꯇ ꯅꯠꯇꯅ ꯇꯥꯟꯖꯥ ꯐꯪꯕꯗ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯅꯕ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯤꯃꯥꯡꯗ ꯑꯐꯕ ꯁꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤꯈꯤ꯫ ꯑꯋꯥꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯅꯨꯃꯤꯗꯥꯡ ꯇꯨꯝꯍꯟꯗꯕ ꯃꯈꯩ ꯇꯧꯍꯟꯈꯤ꯫ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯪꯂꯕꯁꯨ ꯌꯨꯍꯦꯟ ꯀꯩꯁꯨꯝ ꯍꯥꯏꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅꯁꯨ ꯂꯥꯡꯂꯦꯟꯕꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯁꯦ ꯀꯅꯥꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯈꯥꯡꯈꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯂꯥꯡꯂꯦꯟ ꯃꯃꯥ ꯑꯣꯏꯒꯗꯣꯔꯦ꯫ ꯃꯃꯥ ꯑꯣꯏꯒꯗꯣꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯂꯩꯃ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯏ꯫ ꯌꯨꯍꯦꯟ ꯉꯁꯤꯗꯤ
ꯑꯔꯨꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯥꯕ ꯅꯪꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯌꯨꯍꯦꯟ ꯀꯧꯕ ꯆꯪꯈꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯃꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯌꯨꯍꯦꯟꯒꯤ ꯊꯝꯂꯤꯕ ꯏꯟꯁꯥꯡ ꯑꯁꯤꯗ ꯊꯨꯝ ꯑꯁꯤ ꯇꯞ ꯇꯥꯛꯀ ꯍꯥꯞꯆꯤꯟꯈꯤ꯫ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯈꯤ꯫ ꯌꯨꯍꯦꯟꯗꯣ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯣ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯎꯅ ꯍꯦꯛ ꯍꯨꯞꯆꯤꯟꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯅꯥꯛꯇ ꯑꯋꯥꯠ ꯑꯄꯥ ꯍꯪꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯥꯏ ꯇꯝꯅ ꯆꯥꯛ ꯑꯗꯣ ꯐꯨ ꯂꯥꯎꯅ ꯀꯥꯝꯁꯤꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯥꯡꯂꯦꯟꯁꯦ ꯑꯀꯤꯕ ꯄꯣꯛꯏ꯫ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯂꯠ ꯂꯠ ꯇꯧꯗꯨꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯏꯟꯁꯥꯡ ꯍꯥꯎꯗ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯌꯨꯍꯦꯟꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯝ ꯑꯗꯣ ꯇꯨꯡꯂꯣꯝꯗꯒꯤ ꯀꯟꯅ ꯆꯤꯡꯊꯩ꯫ ꯑꯗꯨꯒ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯃ ꯄꯨꯟꯅ ꯂꯥꯡꯂꯦꯟꯒꯤ ꯃꯆꯤꯟ ꯄꯨꯝꯕ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯥꯒꯤ ꯃꯆꯤꯜ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯎꯕ꯭ꯔꯥ? ꯏꯟꯁꯥꯡꯗꯣ ꯍꯥꯎꯕ꯭ꯔꯥ? ꯅꯃꯥ ꯅꯄꯥ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯅꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯏꯟꯁꯥꯡꯕꯨ ꯑꯁꯨꯝꯅ ꯊꯣꯡꯕ꯭ꯔꯥ? ꯅꯪꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤ ꯅꯪꯅ ꯂꯣꯏꯅ ꯆꯥꯎ, ꯑꯣꯊꯣꯔꯛꯄ ꯌꯥꯔꯣꯏ, ꯑꯣꯊꯣꯔꯛꯄ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯄꯤꯖꯩ꯫ ꯂꯥꯡꯂꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯆꯥꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯂꯦꯟ ꯐꯨꯒꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯊꯨꯅ ꯕꯥꯔꯨꯝ ꯇꯝꯅ ꯆꯤꯟꯁꯤꯟꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗ ꯃꯃꯥꯁꯦ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯌꯨꯍꯦꯟꯗ, ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯆꯥꯛꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯉꯁꯤ ꯑꯔꯨꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯩ ꯍꯥꯏꯗꯥꯏꯅꯦ? ꯉꯟꯇꯥꯅ ꯆꯠꯈꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯂꯩꯃꯅ ꯂꯩꯃꯥꯏꯗ ꯆꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯨꯍꯦꯟꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯂꯥꯡꯂꯦꯟ ꯕꯥꯔꯨꯝꯗꯒꯤ ꯇꯞꯅ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯅ ꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯂꯒ ꯌꯨꯍꯦꯟ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯃꯍꯥꯛꯁꯦ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯆꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯡꯂꯦꯟꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯛꯈꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯈꯤꯕ ꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯌꯨꯍꯦꯟ ꯌꯨꯝꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯕꯗ ꯂꯩꯃ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯈꯤ꯫ ꯄꯦꯟꯅ ꯂꯥꯡꯂꯦꯟꯕꯨ ꯃꯅꯤꯡ ꯇꯝꯅ ꯑꯣꯠꯄ ꯅꯩꯕ ꯀꯌా ꯑꯃ ꯇꯧꯔꯤ ꯂꯦꯞꯇꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯇꯣꯃꯥꯜꯅ ꯂꯣꯟꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯂꯩꯃ ꯎꯗ꯭ꯔꯤꯉꯩ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯉꯁꯤꯗꯤ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯂꯥꯡꯂꯦꯟ ꯊꯥ ꯁꯨꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯁꯥꯁꯦ ꯌꯥꯝꯅ ꯋꯥꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯍꯣꯠꯅꯖꯔꯤ꯫ ꯃꯥꯅ ꯋꯥꯕꯁꯤ ꯎꯔꯒ ꯂꯩꯃꯗꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯅꯤ꯫ ꯂꯩꯃ ꯆꯥꯛ ꯆꯥꯕ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯌꯥꯗꯒꯤ ꯑꯁꯥꯡꯕ ꯁꯝ ꯑꯃꯈꯛ ꯆꯤꯡꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯁꯦ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯨꯅ ꯕꯥꯔꯨꯝ ꯇꯝ ꯆꯤꯟꯁꯤꯜꯂꯛꯏ꯫ ꯆꯥꯁꯤꯟꯈꯤꯕ ꯄꯨꯝꯕꯁꯦ ꯍꯥꯗꯣꯔꯛꯏ꯫ ꯃꯅꯦꯝꯕꯣꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯁꯦ ꯄꯥꯈꯠꯄꯅ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯄ ꯍꯧꯔꯦ꯫ ꯂꯩꯃ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯨꯠꯇ ꯉꯁꯥꯏꯒꯤ ꯁꯝ ꯑꯁꯥꯡꯕꯗꯨ ꯄꯥꯏꯔꯗꯨꯅ ꯆꯠꯂꯛꯏ꯫ ꯂꯥꯡꯂꯦꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯗꯨꯅ, ꯃꯤꯅꯥꯏ ꯅꯨꯄꯤ, ꯀꯔꯤꯒꯤ ꯁꯝꯕꯨ ꯑꯁꯨꯝꯅ ꯍꯥꯞꯄ? ꯅꯃꯥ ꯅꯄꯥꯅ ꯆꯥꯛ ꯊꯣꯡꯕꯗ ꯅꯁꯝ ꯅꯅꯥ ꯊꯥꯗꯣꯛꯂꯒ ꯊꯣꯡꯉꯨ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯉꯁꯤꯗꯤ ꯑꯩꯒꯤ ꯇꯤꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯝ ꯑꯗꯣ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯕꯥꯔꯨꯝ ꯇꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯅꯕꯤ ꯃꯁꯝ ꯑꯗꯨ ꯀꯛꯈꯤ꯫ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯅꯥꯎꯄꯨꯔꯕꯤ ꯂꯥꯡꯂꯦꯟ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯅꯦꯝꯒꯤ ꯊꯕꯛ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯂꯥꯡꯂꯦꯟꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕ? ꯂꯥꯡꯂꯦꯟꯕꯨ ꯇꯞ ꯇꯥꯃꯈꯩ ꯐꯨꯕꯤꯔꯒ ꯃꯄꯥꯟꯗ ꯉꯛꯁꯝ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯖꯥꯎ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯆ ꯅꯣꯟꯖꯗꯨꯅ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇꯦ꯫ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯒ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯃꯕꯨꯛꯇ ꯊꯝꯃꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥꯒꯤ ꯃꯆꯥꯊꯣꯏ, ꯅꯪꯕꯨ ꯃꯃꯥꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯪꯐꯥꯎꯅꯍꯟꯒꯦ ꯈꯜꯂꯤꯕꯁꯤꯕꯨ ꯂꯥꯜꯂꯒꯗ꯭ꯔꯥ? ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯅꯠꯇꯦ, ꯑꯩ ꯃꯃꯥꯅꯤ꯫ ꯏꯆꯥꯕꯨ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯤ ꯑꯣꯏꯍꯟꯅꯕ ꯁꯦꯝꯒꯅꯤ꯫ ꯏꯆꯥꯅ ꯍꯦꯛ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯥꯛꯄꯒ ꯏꯃꯥ ꯏꯆꯥ ꯀꯅꯥꯁꯨ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯥꯞꯅ ꯆꯦꯟꯒꯅꯤ꯫ ꯃꯃꯥꯒꯤ ꯃꯆꯥꯊꯣꯏ, ꯅꯪ ꯂꯥꯛꯑꯣ꯫ ꯃꯃꯥ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ, ꯃꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯂꯥꯡꯂꯦꯟꯕꯨ
मागे तोंगाना थमलिबा का मचादु तुमहल्ले महागना लांगलेनबु हेक पोकमिनबा मागे मचनगुम खंजे असुमना ngasi langlen mamit mamai pangle fatraba manem leimana yadaduna angang ado mayumda amaibi ama kauduna unhanki amaibi adunati hospital da puna biyamna kan hajaki adubu leimani yakide magi wakhanda angang unabada mama macha animak khudong thiba takhina basilibani adubu ishor mana chanbiduna asoi ngam karimate yauduna langlen macha nopi ma phangki adubu leimadi masu ure habagi mangonda harau nungaiba popagi mohta langlen mama machabu hanni gilamdana magi kaatan na changki amaibi ado langlengi damakta khanmadi yam nungai kide adubu kari hairuni mahaksu mayumda dum hankre langlen pokpada ngaiba masagi nukshiba mai thong adu yenduna momon nokdana nuksina chupiraga re tamo nangna ibu nuksidabsu nangi na chanu pibudi nuksiu ko asumna haduna hingna kable dongale yuhen mama leimana tambadagi machanupi ama phangle habigi paw sitabada khanghodana magi thamoida machabu uningmana yumde yamatuna halakhi yum hek yobaga leimana machabu magi kara pusilli aduga chowkidar nupa aduna langlenbu pusinkibigi bidu ase yenghallami aduga leimana yamna thamoi sokpa sara khare ibungo nangni yumsidagi hek jakhibu numitudagini makhoi anina lona numidang kiyane leminakhiba imana madu tawganu napuroiba leina sagi lamchat adu chatkanu ija chokadaba thabak tawganu isugi su khallo harubada pukjen pikraba chokidar nupa asina naupuruba angang ase magi masani imungi inate hadun hare asuna leimana tamba paw sitabada mapa oibigi minungsi khara phaw horlibu yuhengi thamoibu leimana machet tana thugaiki mamagi paw sitabada yuhen mapanda yamathuna thurei aduga chokidar ahala sibu khudang paiduna langlengi manaktamna pusili tawriba thong sidi nupa sidi karimata khangdabanina yanungai langlen machabu mathada chena konu lerama matangni matam kuina ukidraba magi nupabu ubada momon tawduna magi tambakli machado nangi nasani haduna thamoida khanje miku phade yuhenna langlengi mathada leriba angangado lawraga chowkidar nupa asida pisili aduga se nangi nupiga angang asiga puduna mafum asida chakra kariguma kui thaba tarabadi nakhoi afabu ore masigi wa sitabada chowkidar nupa amade langlenche makhoi animak yamna ngakre makhoi anine yamna ngakna yuhendi yengli aduga langlen na mahare tamo kaino nang harisibo ningonda karigi adugumba papki masak olba marala du siribno angang se nang aseng mana chani ayu thajabiyu haduna mana kapchari yuhena langlen la khalle nang tumillayu karigum nang wa makhata na ngang matarabadi afabo oroi habagi langlen se wa mata kang khidre tumillekre chowkidar nupa sinasu thamoi yamna sokna yuhendi yengadun hari inaw ibungo aduk tukachabu wafam adubu nang makina chinna nahakse miyamgi seba su toriba migi thawai bu kan biba ngamba matik charaba doctor amani achuk chawkhatta bu wangang ado nakhoina langlen ni yeliba mi eng otpi nei biba adugu wa amadi haige taw sha phawba macha nukshi masak khangani nangdi nacha phabo masak khangdaba nangbu karama matu pandaba sano asumna thamoi yamna sokna nungai tabagi wahai kaya amadhare magi wadu tabada asawbana phathaba ngamdaba yuhenna chowkidar nupa adubu khongpana kauki chowkidar nupa se khongpham chahawdabana mangda leiriba litligi table duda chapu kanna upsilaga tasili khudakta pokpada ngairiba angang adomda kairiba litligi machesing ado paithore lili machesing aduna khauri maimit atai mafam kaya amada chapu kanna tasili khudakta langlengi macha ase thawai thaki matau langola si ubada langlen chinsinduna ihingna hingsarba magi machabu konsinduna gyan mangna leimaira taki tholiba thodok mayam si ubada yuhen pakhatpana magi machabu mathak thingniktuna leimaida phamtharaga re ai mi hatle ima nacha mi hatle aina ai ki nupi angang hatle ai mi hatle haduna mahakse kibana koiraw lawki leima machabu konduna yumthangnabana takhini haduna themjille aduga hare imagi bungo
ꯌꯦꯡꯉꯣꯏ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯃꯔꯥꯟꯒꯤ ꯃꯍꯩꯗꯤ ꯃꯈꯣꯏꯅ ꯐꯪꯖꯕꯅꯤ ꯅꯄꯥꯕꯨꯡꯒꯤ ꯏꯖꯠ ꯑꯃꯗꯤ ꯅꯁꯥꯃꯛꯀꯤ ꯏꯖꯠꯁꯨ ꯈꯔ ꯈꯜꯂꯣ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯗꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯈꯤꯕꯅꯤ ꯏꯆꯥꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯏꯃꯥꯅ ꯂꯣꯏꯅꯃꯛ ꯐꯅꯕ ꯁꯤꯡꯒꯅꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯃꯥꯅ ꯐꯅꯕ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯤꯁꯤꯛ ꯃꯤꯔꯥꯎ ꯈꯣꯟ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯃ ꯑꯃꯗꯤ ꯌꯨꯍꯦꯟꯅ ꯂꯥꯡꯂꯦꯟ ꯆꯧꯀꯤꯗꯥꯔ ꯅꯨꯄꯥ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅꯁꯦ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯏꯁꯤꯡ ꯍꯥꯞꯅꯕꯒꯤ ꯊꯜꯂꯝꯕ ꯇꯦꯡꯀꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ ꯑꯗꯨꯒ ꯆꯧꯀꯤꯗꯥꯔ ꯅꯨꯄꯥ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯍꯥꯟꯅ ꯃꯅꯨꯡ ꯑꯗꯨ ꯇꯝꯕ ꯊꯥꯗꯈꯤ ꯑꯗꯨꯒ ꯌꯨꯍꯦꯟꯕꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯆꯪꯍꯟꯈꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯃꯅ ꯂꯥꯡꯂꯦꯟꯒꯤ ꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯗꯨꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯃꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯡꯂꯦꯟꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯀꯣꯂꯨꯝꯒꯨꯝꯂꯕ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅꯤꯡꯕꯒꯤ ꯃꯍꯩꯅꯤ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯑꯣꯏ ꯍꯦꯜꯂꯒ ꯆꯥꯒꯦ ꯊꯧꯔꯥꯡꯂꯨꯕ ꯉꯁꯤꯗꯤ ꯅꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯦ ꯅꯪꯒꯨꯝꯕꯤꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯐꯥꯎꯕꯗ ꯆꯟꯅꯔꯣꯏꯗꯕꯅꯤ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯂꯨꯕꯒꯤ ꯃꯍꯩꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯏ ꯉꯁꯤꯁꯨ ꯄꯥꯛꯂꯦ ꯁꯤꯔꯝꯗꯥꯏꯁꯤꯗ ꯋꯥꯐꯝ ꯈꯔꯁꯤ ꯈꯪꯖꯤꯜꯂꯣ ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯑꯁꯤ ꯏꯃꯨꯛ ꯉꯥꯜꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅ ꯏꯆꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯂꯛꯈꯤꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯂꯩꯃ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯇꯦꯡꯀꯤ ꯃꯅꯨꯡꯗ ꯏꯟꯊꯨꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯃꯤ ꯅꯦꯠꯂꯒ ꯇꯦꯡꯀꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄ ꯌꯥꯗꯅꯕ ꯁꯤꯃꯦꯟ ꯍꯩꯔꯒ ꯆꯟꯁꯤꯟꯈꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯩꯃꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯌꯨꯍꯦꯟ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯌꯨꯝꯗ ꯆꯧꯀꯤꯗꯥꯔ ꯑꯣꯏꯔꯒ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯄꯨꯔꯒ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯥꯁꯤꯟꯅꯕ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯊꯤꯕꯤꯅꯕ ꯍꯥꯏꯖꯈꯤ ꯈꯕꯔꯗ ꯇꯤꯚꯤ ꯀꯌꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯤꯈꯤ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯃꯤꯕꯨ ꯀꯔꯝꯅ ꯊꯤꯕ ꯐꯪꯒꯅꯤ ꯑꯗꯨꯝ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏꯗꯨ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕꯗꯤ ꯆꯧꯀꯤꯗꯥꯔ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯡꯂꯦꯟꯒ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯈꯤꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ 5-6ꯀꯤ ꯃꯇꯨꯡꯅꯤ ꯂꯥꯡꯂꯦꯟ ꯊꯤꯕꯒꯤ ꯅꯃꯥꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯅꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯇꯝꯅ ꯍꯜꯂꯛꯈꯤ ꯌꯨꯍꯦꯟꯅꯗꯤ ꯌꯨꯝ ꯑꯁꯤ ꯌꯣꯟꯈꯤꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯥꯊꯨ ꯍꯥꯊꯨ ꯌꯣꯟꯗꯨꯅ ꯍꯣꯡꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯅꯣꯡ ꯑꯁꯤ ꯈꯪꯍꯧꯗꯅ ꯃꯪꯂꯛꯄꯅꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯈꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯦ ꯐꯅ ꯀꯟꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯊꯧꯁꯥ ꯋꯥꯁꯥꯗꯦ ꯏꯆꯝ ꯆꯝꯅ ꯁꯤꯠꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯆꯥꯎꯊꯣꯏ ꯂꯩꯃ ꯑꯃꯗꯤ ꯌꯨꯍꯦꯟ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯍꯦꯛ ꯊꯥꯡꯖꯤꯟꯕꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯕ ꯅꯨꯡꯁꯤꯠꯅ ꯈꯪꯍꯧꯗꯅ ꯌꯦꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗꯣ ꯇꯨ ꯆꯨꯈꯤꯕ ꯈꯪꯍꯧꯗꯦ ꯂꯋꯥꯏꯒꯤ ꯁꯝ ꯐꯥꯎꯕ ꯆꯞ ꯆꯞ ꯌꯨꯡꯈꯠꯂꯛꯏ ꯃꯈꯣꯏ ꯇꯨꯡꯗ ꯈꯣꯡꯐꯝ ꯑꯃꯅꯤ ꯍꯜꯂꯤ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯌꯨꯝ ꯑꯗꯣ ꯉꯁꯤꯗꯤ ꯆꯪꯕꯗ ꯈꯔ ꯀꯧꯇꯛ ꯆꯥꯏ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯈꯟꯊꯕ ꯇꯧꯗꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯅꯔꯝꯗꯦ ꯆꯥꯎꯊꯣꯏꯗꯤ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯌꯨꯍꯦꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯍꯥꯛ ꯃꯁꯥꯃꯛ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯦ ꯂꯩꯃꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯇꯝ ꯀꯨꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯌꯨꯍꯦꯟ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯗ ꯃꯍꯥꯛꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯤ ꯌꯥꯝꯅ ꯏꯪꯕ ꯆꯣꯠꯂꯤ ꯃꯥꯂꯤ ꯇꯧꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯆꯣꯠ ꯆꯣꯠ ꯂꯥꯎꯕ ꯅꯞ ꯅꯞ ꯂꯥꯎꯕ ꯃꯍꯤ ꯈꯔ ꯃꯈꯨꯠꯇ ꯇꯥꯔꯛꯏ ꯃꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯤ ꯃꯈꯨꯠꯇꯨ ꯑꯉꯥꯡꯕ ꯏꯈꯦꯡ ꯇꯥꯔꯛꯏ ꯑꯗꯨꯒ ꯂꯩꯕꯥꯛꯇꯨꯗ ꯇꯞ ꯇꯞ ꯇꯥꯔꯛꯄꯗꯨ ꯂꯦꯞꯇꯦ
mahangna matakta kari lebano haduna yankaluba matamda pokpada ngairiba angang ama magi khoiri yaduna kangkhan chekhokti yesillaga mamit ngora ono pangduna maya higalei angang adugi kiraba tharak yaliba makoktugi saruk singdagi I tap tarak porami makok manungda yawriba brain gi saruk makhaise makok udik mapanda haidolaga tharak yalaga leiribadu ubada yuhenba masapu manikre konjel ama phawba lawba haiba ngamdana leiri tanda asida ka adugi akoibada nupi yamana khana nopigi makholase amuk tarak lami tariba konjel ado kadomdaginu haduna magna kweri leduna yengam matamasidi ure kachin namadagi masam mana pumma kumjillaba nupi yama leptun lerami ngasai makai kangkhan jikokta naptun leramba ngang ado nupi duna phallawna chunsinki aduga nupi duna su ngang adubu chena konki isingda kuina tingdoraba popli toraba ngorok ngorba masaduda isu lepta leitana hitarakli nupi aduna yuhenga manak tamna tam changsilai nupi duna makhong thang mukhudengi nap lauraba ngang adugi ikhenga yama leimaira tahori nupi duna mamaya do kharan nongkhlaklaga sammaраktagi ngangsang nganglaba I leptana chinthariba mamit ani duna yuhen mad khani yengduna angang ase nangi na jane se lawsillu haduna makul ado tingtholaga nokphet toraga angang ado yuhen matam laksilai masigi mataw sidu hense khangdro leiba ngolaktabadagi aroibi thona puthurale magi kaadagi yam thona chinthore mama mapana leiba kaadugi istiarado yamna pina kakhalakpa hoi khara kakhalakpada nupagi saban manba mamit tharak taadabagi yalaba nakal lamagi mil aduna ligli machet ngakta ngairiba masapu mathinjillaga yawriba ihingna hingsaraba masagi hakjangi mafum kayada ligli machet kaya mana thilluga leiriba akibiga sakta mase uholai madu ubdu hense ima hani yamna kana lauduna istiartik ontharakduna mako ado yasinduna shoki adubu mana laudbi khonjelase nong kanna tabana maram oraga kanana su takide nong alakpada mama leimana tumma hogalakpada machana sumna tarak leramasi thengnaduna hospital tamna pukhalaki laibak phabana yuhense asoi angam thoin hena yawkidre adubu magna gyan tarakpadadi angawbagi mong matawgumnari masidagi yuhenbu psychiatric doctor ama tanaduna masaba layengli adubu phabagi mong matawdi uudre ai mangaire haduna mukluba leima nasidi machagi matawasi ubda tumma chab khangkidre yumthangnaba misingnasu makhoigi imungse karigumba khara thoi nibu ngangnare maram singasina yumgi thabak mateng pangnaba thalamba nupi anidusu lakidre hojik ledibase chawthoigi security khara ledibado madunatana kanasu leitre numidang ado leima sak thongli insang semgi haduna freeze hangdana kobi du loge tawbada khangaude mapi thongdraba pokpata ngairiba angang ama pup launa tarai aduga pu hogalaktuna masadagi kaktriba khoidau singdo singlaga nokphet toraga yangamlaga khiki launa noktuna sengki mataw langoladu ubada leima khudakta mu gyan mangduna masu taki ngihak lerega chawthoi chakhumda phone wari saduna chalai magi nupina taribadu ubada chensilaktuna ising thaduna lakne leimana mamit pangtholokka matamda chawthoigi langbanda mana hojikta ukiba angang aduna tonglaga leiramasi uba matamasida phatlawna inthol aduna sengki gitawi magi nupigi oirba mong matawasida chawthoina kosin biduna phatajai ising pithalaga pothali chawthoidi magi nupi leimagi oirba phimase macha nupagi mong matawasida wakhal puba ngamdabadagi tawribane haduna khali asumna matam haujinkre ahingi pung 10 ni thoirom tarak matamdani leimse mamit khangpang pangthorei aduga manaka tumliba chawthoida nokphet tawna yelaga langlen nu phungkiba tingki adugi manak tamalai mafam madu yoroklabada leimse gyan khangta tarai mana gyan tarakpada leiramni mafam madu ngak chamamnu ni yengdu leiringai magi akoibada pokpada ngairiba ngang amana hanga haduna kapagi khonjelase tarai ngihak lerega amu nupi yamana nupa amagi khonjelda punsinduna khana noi leim hojikti gyan tare ngasidi
मागी अरोइब नुमित ओइरनी हादुना खलई लांगलेंगी अरोइब मतम मदुदा माना हारम की वफमसिंग अदो निसिंगलकपदा लैमा लैमाइदा फमथरगा मांगना तौखिबसिंग अदो ngakpiyu haduna angawbi ki matagum koile leduna ngakpiyu haduna khurumjari adabu ki hode leima ahang malang da paikhle aduga maigai khangdana mingsen machet kaya ma pairatuna leima ki makhore atay atay mafam singda hanjin legduna yamna tamthina mahakbu makhung makut lengan bangamdana hatkirami nonga lakpada leima ki asiba kchang ado police na lokhatuna postmortem gi damakta phuki अदबु यामन ngaklibadi leimana talun lermi maduda isagi laman haduna mayek shekna chauduna ikingtana thari अदबु tham hijil phawada mihar pasi kanano haiba khangde chauthoi gi chawrbu yumadu ngasidi isikchi ngasidi mahaksu chingnaba khara leibadagi moirangdagi yamna haiba maiba amakhak koraki maiba ki sosu yumasi hek yobaga mana mamisi usilaga yengamba tamasida loina khanglare loina urare maramashina lamta thangjagi aroiba numit oina lai khurum si hadun haraki maramdi leimana naupirubi langlengi masamasibu lamta thangjagi ahan numit ki numidang kakki matam maduda saroi singna langlen amadi mana naupuriba angang adugi thawai miral singase amamamdang oina pukrabani asum hokibana lamta thangjagi aroiba numit ado ngasidi yorole misik mira khon tadraba ahing atheng masida kesona sauthoi amadi wakhan tadraba yuhen ga makhoi ahum punna lai khurumna ba thawrang tori yuhen di makhom kut loina punduna thame maibuduna charuna mitam ahum khak sai aduga mitam masida sindurna i shaduna mitam mado sinma thungna tasilli aduga akoibada usan maira thale atay polam khada siyauri aduga thawai sing adubu kouba hore ngahaki matung isik chiklam mafmase kappanopagi chaina khangmangam dabagi khonjel kaya mana pungnin nin mahauki maikai mariya sida akan manukhina maigai salai khangdab makai sili adabu lai khurumliba masigi mafmasida kaisum tawba ngamde ngahak leraga phingo setba mami sami oina tawba nupi yamaga nupa amaga makhoi gi mangna thorole nupi edo angang macha amasu pamle ngasidi thawai singdo akiba matau kari mat utre makhoi ni hilingai taseng na saktam singado tholakibani yuhen langlengi matau si uba matam sida makse gyan tarale mamitta mapi irachi na kore langlen magi khonjen du tabda langlen magi manaka singi tawi adabu mana leblibu khum masidagi amaiba ki sogi lairojina machi khajikta phawbal leng mangam handana phajilaka thame aduga amaiba ki son hare taibang miram len sida thawai na khoigi lifam leite na khoi ngasidagi lerem len da leikro na khoigi apamadu kari no pirege hayo na khoigi apamadu kari no hayo matam masida layoi khraba chokidar nu paduna yuhenmada mamit khani yengduna makhutin hare ai maba puduna chapra pame adubu isal langlen ne yadre maram masina magi thawai budi kanbirabani aikhoigi ningtamna leiba phangdraba thawai singa sibu leirem len jonaba aikhoigi ithau ingamse phajana pangthokpiro asumna wa chaijare masidagi kisona langlenda mu yengduna mangonda wa hare nupi macha nangi apamadi karino hayo langlenna mamit ira cheladuna yuhen madi yelaga hare mahangni ingna tamna tamo yuhen haduna kore masi khonjel sitabada matam kuina nikhingludraba bisak amakha nisinglapugum tawi yuhen gi thamoida phore magi matawasi ubada langlen makha tana tamo yuhen ai langlen ne nuksithel khundugi langlen ne nangdi imphandi yum honkibadagi nomata ai bani singide ai de nangbu ngasi suni singli haduna hingni ne kabe wadu tabdu yuhen se yamna ngakpuguluna langlen hare nang munusithen khungi langlen aigi angang origi gina maru langlen aduga karigi asuk iba matam masi phawba aingonda wa mata haidriba aduga nang na matau karamna mafam masi liramliba wa du tabada langlen
ꯌꯨꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯌꯨꯍꯦꯟ ꯑꯩꯅ ꯍꯥꯟꯅ ꯈꯪꯈꯤꯗꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯤ ꯐꯪꯂꯔꯣꯏ ꯅꯈꯣꯏꯅ ꯈꯨꯟꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯩ ꯀꯅꯥꯒꯁꯨ ꯂꯣꯏꯅꯈꯤꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯈꯤꯕꯅꯤ ꯑꯩꯒꯤ ꯏꯇꯧꯕꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯕꯕꯥꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯕꯕꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯂꯃꯈꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯥ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯕꯕꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯏꯃꯥꯁꯨ ꯕꯕꯥꯒꯤ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯉꯩ ꯂꯩꯈꯤꯗꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯊꯝꯕꯤꯔꯝꯗꯦ ꯏꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯁꯔꯨꯛ ꯏꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯀꯁꯥꯔꯗ ꯃꯇꯝ ꯈꯔ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗꯅ ꯃꯤꯅꯥꯏꯒꯨꯝ ꯊꯝꯈꯤ ꯅꯣꯡꯃ ꯑꯩꯕꯨ ꯊꯤꯀꯥꯗꯥꯔ ꯃꯅꯤꯗ ꯂꯥꯛ 5ꯗ ꯌꯣꯟꯈꯤ ꯃꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯑꯩ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩ ꯀꯥꯏꯅꯈꯤꯕ ꯑꯣꯏꯕꯅ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯃꯁꯛ ꯈꯪꯒꯅꯤ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗꯦ ꯆꯥꯎꯊꯣꯏꯗ ꯑꯃꯨꯛ ꯑꯣꯏꯁꯤꯟꯗꯨꯅ ꯕꯕꯥ ꯑꯩ ꯕꯕꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕꯒꯤ ꯃꯆꯥꯅꯤ ꯑꯩꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯏꯃꯨꯡꯁꯤꯒꯤ ꯑꯁꯦꯡꯕ ꯏꯅꯤ ꯑꯗꯨꯕꯨ ꯑꯆꯧ ꯃꯤꯆꯥ ꯈꯥꯏꯕ ꯑꯋꯥꯡ ꯑꯅꯦꯝ ꯅꯥꯏꯕ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯃꯆꯠꯅꯤ ꯏꯃꯥ ꯏꯆꯥꯗꯤ ꯀꯨꯏꯅ ꯍꯤꯡꯒꯅꯨ ꯍꯥꯏꯗꯨꯅ ꯇꯂꯝꯂꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕꯤꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯆꯧ ꯃꯆꯥ ꯈꯥꯏꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯕꯕꯥ ꯇꯥꯃꯣ ꯌꯨꯍꯦꯟ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯒꯦ ꯈꯟꯗꯨꯅ ꯋꯥꯅ ꯊꯕꯣꯝ 10ꯁꯦ ꯅꯥꯎꯄꯨꯖꯕꯅꯤ ꯑꯗꯨꯕꯨ ꯅꯐꯝꯗꯗꯤ ꯈꯨꯠꯁꯤꯟꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯂꯩꯔꯝꯂꯦꯟꯗ ꯏꯃꯥ ꯏꯆꯥꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯦꯀꯣ ꯋꯥꯍꯩꯁꯦ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯣꯏꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯊꯋꯥꯏ ꯑꯍꯨꯝ ꯑꯁꯦ ꯃꯥꯡꯈ꯭ꯔꯦ ꯀꯦꯁꯣꯔꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯦꯡꯀꯤꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯦ ꯐꯖꯅ ꯀꯦꯁꯣꯔꯅ ꯄꯥꯡꯊꯣꯛꯄꯤꯈꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯛꯇꯔ ꯖꯨꯍꯦꯟ ꯖꯦꯜꯗ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯇꯥꯈꯤ ꯆꯥꯎꯊꯣꯏꯁꯨ ꯂꯩꯇ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯅꯥ ꯂꯩꯖꯗꯕꯁꯤꯡꯒꯤ ꯂꯩꯐꯝ ꯍꯣꯝ ꯀꯌꯥ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯃꯥꯡꯊꯛꯀꯤ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯉꯥꯛꯄꯤꯅꯕ ꯍꯥꯗꯨꯅ ꯃꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯄ ꯍꯧꯔꯛꯈꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯃꯤꯕꯨ ꯀꯩꯁꯨꯝ ꯂꯩꯇꯅ ꯈꯟꯕ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯅꯤ ꯈꯨꯗꯤꯡꯃꯛ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥꯅ ꯂꯣꯏꯅ ꯃꯦꯟꯕ ꯉꯝꯒꯅꯤ ꯈꯜꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯋꯥꯔꯛꯄ ꯉꯝꯕ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯄꯩꯁꯥꯒꯤ ꯃꯌꯥꯏꯅ ꯃꯤꯅꯨꯡꯁꯤ ꯈꯪꯂꯨꯗ꯭ꯔꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯌꯨꯍꯦꯟ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝ ꯃꯇꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯕ ꯄꯨꯟꯃꯤꯟꯅꯔꯝꯕ ꯊꯣꯏꯕꯒꯤ ꯃꯆꯥꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯉꯁꯤꯁꯨ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ ꯌꯨꯍꯦꯟꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯂꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯃꯥꯅ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ ꯃꯉꯣꯟꯗ ꯆꯠꯈꯤꯕ ꯁꯥꯆꯠ ꯀꯌꯥ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕꯗꯨ ꯐꯥꯎꯔꯤ ꯃꯁꯤꯁꯤꯡ ꯑꯁꯦ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯀꯞꯇꯨꯅ ꯂꯦꯜꯂꯤ ꯃꯇꯝ ꯑꯃꯗ ꯁꯦꯟ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯆꯥꯎꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯉꯁꯤꯗꯤ ꯇꯦꯜꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯀꯥꯎꯗꯨꯅ ꯍꯧꯔꯛꯐꯝ ꯅꯤꯡꯁꯤꯡꯗꯗꯨꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯉꯝꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯇꯥꯏꯕꯪ ꯃꯄꯨ ꯂꯩ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏꯅ ꯀꯥꯎꯐꯗꯦ ꯀꯔꯤꯒꯨꯝꯕ ꯂꯥꯡꯂꯦꯟ ꯑꯁꯦ ꯖꯨꯍꯦꯟꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯤꯂꯤꯉꯩꯒꯤ ꯃꯔꯨꯞ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯪꯂꯝꯕ ꯇꯥꯔꯒꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯊꯣꯛꯂꯝꯃꯣꯏ ꯎꯁꯥꯅ ꯀꯨꯞꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯂꯛ ꯈꯝꯕꯟꯕ ꯑꯩꯗꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯉꯁꯤꯗꯤ ꯃꯥꯡꯑꯣꯏꯅꯗꯨꯅ ꯃꯤ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯁꯨꯅꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯄꯨꯛꯆꯦꯜ ꯀꯌꯥ ꯑꯃ ꯆꯦꯟꯅꯔꯤ ꯑꯩꯈꯣꯏꯅ ꯁꯤꯕꯗꯕꯨ ꯀꯔꯤ ꯄꯨꯒꯅꯤ ꯑꯩꯍꯥꯛꯅ ꯇꯥꯟꯖꯔꯨꯕ ꯁꯅꯥ ꯂꯨꯄꯥ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯁꯤꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯄꯨꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯀꯨꯞꯁꯤꯟꯕꯤꯅꯕ ꯑꯉꯧꯕ ꯐꯤ ꯑꯃ ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯐꯨꯝꯅꯕ ꯃꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯐꯤꯠ 5, 6, 7 ꯃꯁꯤꯒꯤ ꯂꯝ ꯑꯁꯤ ꯅꯠꯇꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯁꯨ ꯉꯝꯗꯦ
ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯂꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯋꯥꯔꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯇꯥꯔꯕ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯋꯥꯔꯤ ꯏꯔꯤꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯋꯥꯔꯤ ꯇꯥꯍꯟꯖꯔꯤꯕ ꯗꯥꯟꯅꯁꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯃꯨꯛꯀꯅ ꯈꯨꯔꯨꯝꯖꯔꯤ ꯋꯥꯔꯤꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ